Akasbani Imphal R.K. Gorani na pau pajari ahanbada maruiba pau Kendrigi hanagi Home Secretary Oiramba Ajay Kumar Bhala ngasi Manipur gi Rajapal oina wasak laukhre Mukhyamantri Nongthaman Birena hairi hauzik oiriba phibam asida santi puraknaba hotnaminabagi mahuta birodi dol na rajniti taunab hotnabigi wakhalon asi yamna laibak thibani Ayushman Bharat Digital Mission Hodokrabasu Rajas ki miyam app asi khangba watpadagi sinabagi sangsada kuntratamak oiri haina Haksen Mantri Dr. Sapam Ranjan Singh na hairi Pradhan Mantri Narendra Modi na ngasi New Delhi da sakothrongge project kaya sangakhre kharana jatra hunkhre amashung Rashtrapati Draupadi Murmu na neuroscience amasung mental health ki lamda nimansan lauriba thaudangbu thagatpa phongdokhre Kendrigi hanagi Home Secretary Oiramba Ajay Kumar Bhala ngasi Manipur Rajapal oina wasak laukhre mak Manipur gi 33 suba Rajapal oina ngasi Imphal gi Rajbhabang Darbar Hall da pangthokiba thorom da High Court of Manipur Chief Justice D Krishna Kumar na thabak paibi wasak laukhibani मैं अजय कुमार भल्ला ईश्वर की शपथ लेता हूं कि मैं श्रद्धापूर्वक मणिपुर के राज्यपाल के पद का कार्यपालन करूंगा तथा अपनी पूरी योग्यता से संविधान और विधि का परिरक्षण, संरक्षण और प्रतिरक्षण करूंगा और मैं अजय कुमार भल्ला मणिपुर की जनता की सेवा और कल्याण में निरत रहूंगा। Wasak lobi thorom da saru yakiba Mukhyamantri Nongthaman Biren Singh na Paumishing na hangkiba wahangsingi pakhum da hai hauzik Rajas ta tholib irang na maram oiduna laikhidraba mioi sing amasung mayum makai thadoktuna lanjenari be meyam dam hangna lale haibani khulai paibala lobising da lale haibi mathau ta de handak irang asiga mari lainana mangna awana tarbe mioi singi oina phongdokiba wafam adubo birodi dol singna lana sandoktuna rajniti tawna phona adubasu Sri Birena yaningdeba phongdokhi Mukhyamantri na hai hauzik oire bhibe masida santi purakna bhone minabagi mahuta birodi dol na rajniti tawna phona bi wakhalon asi yamna laibak thibani ngasi Manipur Rajapal ona wasak laukraba Ajay Kumar Bhala asi lebak asi awangnopo ke raija sing maru oina Manipur oire bhibe masigi matangda kumna khangwa misak amani haina su Mukhyamantri na phongdokhi makna hai Zilaiba Ajay Bhalaji Masi Amna Home Ministry da India Pumbagi or particularly Akoi Manipur gi Northeast ki issue phajana khangba agu yamna committed oiba person amani mana governor ne lakpasta sunthoi soina Manipur da santi gi lambi da ahongba soba malakani habi thajaba le with his appointment as the governor of the state I fully believe that normalcy and peace will be restored in the state of Manipur as earlier. And I convey my peace message to all the community residing in the state of Manipur. Again, let us forgive and forget everything. What is the past is past. We should sit together and we should bring permanent solution. Restoring. First priority should be restoration of peace in the state. Wasak lobi thoramdu da Vidhan Sabha Adyaksha Thoksom Satyabrata Mantri Singh MLA Singh Civil amdi Police ke makothong official Singh saru yaki Wasak loiba matung da Rajapal da Manipur Rifle samus IRB Jawan Singh na Rashtriya Salute amdi Guard of Honor piki Sri Bhala na ngasi nungthil dagi Manipur gi Rajapal oina thak paiba haukhre Bharat Lanmi ki 3 crore ki GOC oiriba Lieutenant General Abhisit Pendarkar na Rajapal Ajay Kumar Bhala ga ngasi Imphal gi Rajbhavan da unaduna Lanmi na Manipur da hauzik lakholiba tongan thabak throm sing matang da paudam kre Nauna Rajas ki Rajapal oina ngasi thabak puba haukiba Sri Bhala da GOC asna lusingduna Lanmi gi makok thongba singna Raja aski tongan ba mafam maru oina ngamkhai paringda security forcing deploy tobagi marikchum wafam su Rajapal da thamki Tungda Rajapal nama ke loine bi amad imung mangi mioi singalone na Imphal gi Sri Govindaji Mandir da lai khuram ki amadi sandhya arti da susaru yaki Rajas da ori be phibam asta akoi masel amana amada maral thangjinduna laina bagi phibam da lairi basi toktona punna kari tausi gi haina khanaraga lamdam asta santi hanjilangna hona minasi haina Congress lo singba amad hanagi Mukhyamantri Okram Ibobi Singh na appeal tauri Congress babin ngasi pangthokiba pawgi mifam amada Sri Ibobi na hai
ꯌꯨꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯁꯥꯁꯟ ꯂꯥꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯅꯤꯄꯨꯔꯗ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯀꯦꯟꯗ꯭ꯔꯒꯤ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯥꯂꯌꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯇ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯚꯥꯔꯠ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯁꯝꯕꯜ ꯈꯥꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯔꯀꯥꯔ ꯄꯥꯏꯔꯤꯉꯩ ꯃꯇꯝ ꯏꯪ 2003ꯗꯒꯤ ꯃꯇꯝꯗꯨꯒꯤ ꯍꯧꯗꯨꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯅꯕ ꯀꯦꯟꯗ꯭ꯔꯗ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯃꯇꯝ ꯏꯪ 2011-12 ꯉꯝꯈꯩ ꯄꯔꯤꯡ ꯁꯝꯕꯜ ꯀꯤꯂꯣꯃꯤꯇꯔ 4.2 ꯈꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤꯗ ꯀꯤꯂꯣꯃꯤꯇꯔ 10 ꯔꯣꯝ ꯁꯝꯕꯜ ꯈꯥꯈ꯭ꯔꯦ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ आयुष्मान भारत डिजिटल मिशन हौदोखिबा सही अहुम सोख्रबसु मियामना मोबाइल एप्लीकेशन असी खंगबगी सांग वाटपना राज्य असिदा एप्लीकेशन असी सिनबगी सांग चादा 30 तमक ओइरि हाइन हक्सेल अमसुंग याइफयुम्बाल मंत्री डॉक्टर सापम रंजन सिंह फोंदोखरे वफम असी आयुष्मान भारत डिजिटल मिशन मणिपुर सिंधुना सिंगमरोंग लेबा क्लासिक ग्रांडेदा पांगथोखिबा थरोमदा मंत्री न फोंदोखिबनी मंत्री हाई ngasi digital world asida malemgi oina yengnabada bharatna achobo thodang am lawri masi manungchana ayushman bharat digital mission asisu amani amadi masina ana layangi lamda maruiba platform am oiduna miyoiba khunaida chauna kanaba kaya piri tharomda director of health services ki director dr chambo gonmai ayushman bharat digital mission ki state mission director dr m dinesh singh saru yakhi Imphal ki Nelit ang nalaibag as ki tongan ba mapamsing nalaiba Nelit campus tara mathoibo consultant campus amasung Punjab ki Roparda laiba Nelit campus puna main campus oina dim university ki thakta ongkhatpagi official oiba thoroma mangasi Guwahati da pangthokre thoromda kendri electronics and information technology ke loinana information and broadcasting mantri oiriba Aishuni Baisnona hairiba campus sing ase dim university thakta ongkhatpagi maikhum hangdokhi मधुदा असम राज्यपाल लक्ष्मण प्रसाद आचार्य अमदी मुख्यमंत्री हेमंत बिस्वा शर्मा सु सरू याखी पनबा याबद हारिबा कैंपसिंग असि सरकार दिम यूनिवर्सिटी की थाक ओनखले हाइना ममांग सही की सेप्टेम्बर दा गेजेट थोकिबा लैख्रबनी अदुबो मैलेनबा केंद्र मंत्री याउना दिम यूनिवर्सिटी ओनखटपि ऑफिशियल ओइबा थरोम ngasi pangthokpani dim university ki thakta laiba Nelit ki consultant campus singi manungda awang potlamdam gi Aizol Agartala Imphal Kohima musu Itanagar gi Nelit campus sing yauri tharomda wangang boda mantri na hai awang potlamdam gi naharol singna laibak asiki tongan mafam singda IT gi lamda singthan ngi oiba phida sing kanno thabak toriba dubu sakhang boina pradhan mantri Narendra Modi na lamdam asung naharol sing bhaithoi singthoi besing hena yokhatnabagi pandam da khongthang asi lokhatlakpani pradhan mantri Narendra Modi na awang potlamdam bu laibak asigi sakhotpagi lamjing bu engine am ohina honariba sida khongthang asina chauna mateng oiragani Sri Vaishno na hai IT से रिलेटेड इन्वेस्टमेंट आसाम में आए नॉर्थ ईस्ट में आए नॉर्थ ईस्ट के अलग अलग स्टेट्स में आए इसलिए यहाँ पे एजुकेशन का आईटी एजुकेशन का इलेक्ट्रॉनिक्स एजुकेशन का सेमीकंडक्टर एजुकेशन का बड़ा एक सेक्टर बने इसी भावना से माननीय प्रधानमंत्री जी ने कहा कि नाइलेट के कैंपस और नाइलेट यूनिवर्सिटी देश भर में होगी लेकिन अश्विनी तुम जाओ शुरुआत करो नॉर्थ ईस्ट का मतलब एक नया है न्यू इंजन Imphal akam patalaiba Nelit campus tasu dim university onbigi thoromadu virtual ena pangthoki thoromadu da scientist FM's head project N Nabasandra Sinanwai phongdokladuna hai Nelit Imphal bu dim university constituent campus am ohilakpa asina haithoi singdoiba mating leiba naharol kya sengatpada sauna mateng oiragani Guwahati da pangthoba thoromadu dana Nelit Imphal gi maikai digi executive director Dr Yumnam Zainta Saru Yakhi Manipur da laiba home guard personnel singi DNS allowance DA ate sarkar कर्मचारी singum sada 38 PBO haina Manipur Home Guard Employees Welfare Association ki president Wai Mangina मुख्यमंत्री अमसुंग कमिश्नर होम दा अइबा सेरोल पिसिनख्रे सेरोल अदुन हाई अनोबा से इलेक्शन नि कुनमंगा लाखपग इरोइनना कर्मचारी सिंगी DA अदु सादा तरे हेनगलगा पुन्ना सादा 38 पिरगनि हाइन लाउथोक पासिगिदमा थागतपा फोंदोखि अदुमैनमक होम गार्ड पर्सनल सिंगना हौजि फाउदा DA असि सादा 13 फंगदुना लाक्ली
मरम अदुना सरकार हंदक राज्य सरकार कर्मचारी सिंगी दिए सादा तरेट हेनगलगा सादा कुंथ्रा मापन पीगदर बेस्ता होमगार्ड पर्सनल सिंगतु योहन बियु हाइना चेरोल अदुना हाइरी Democratic Students Alliance of Manipur Desam Kulum de Shubama Pokemon ngasi Imphal de Leba Zen Manipur Dance Academy de Pangthokre Toromas ki saruk am oina tha khoding phongba sepong lamjing maira volume 4 su phongki Desam Kulum de Shuba Kumon Thorom Jiri Bangi Babu Parad Leba Desam officer su Pangthokre Hauki besagi December 3 ki hauduna December 13 phaw chatha ki ba tangkul nura bigi khanane na workshop kam training program lesson bigi thorom lakliba nongmaiji nimita pangthok lagen haina Utra Sanglen Sana Konung Thadorpa Cherol Amana Hairi Akasbani Imphal dagi Pau Tabiri Pradhan Mantri Narendra Modi ngasi New Delhi da Sakotrongi project ya sanga kre kharana jatra hun kre New Delhi gi Asok Bihar da JJ cluster gi dweller singi oina nauna saba flat lising amaga satret sanga ki Pradhan Mantri nauna sanga ki flat singa shida legada ba beneficiary singa su unadana wari sana ki ngasi sangari ba flat singa sigaloine na Delhi Development Authority na in situ slum rehabilitation project ki makada pakalakpa thabak sing mai pangna loishin bangamle Tungda Pradhan Mantri na Urban Redevelopment Project ke manung sana Nauroji Nagar da World Trade Center amasung Sarojini Nagar da General Pool Residential Accommodation JRPA type to headquarters su sanga ki World Trade Center asina Nauroji Nagar da lairamba amanba semjindana lairiba quarter chatrukpu anogba state of the art commercial tower sing namhotsin ki Makata na Pradhan Mantri Narendra Modi na Dwarka da Lupa Koti Sahum Longsang na Saba Central Board of Secondary Education gi Integrated Office Complex su sanga ki Tungda Pradhan Mantri na Delhi University da Lupa Koti Chatuk Lomsang na pakhat kadaba project ahung jatra hun ki Makata na East Jilla gi Surasmal Bihar Dwarka gi Western Campus sauna Rosanpura gi Veer Savarkar College ke su jatra hun ki Rashtrapati Draupadi Murmu na neuroscience amasung mental health ki lamda nimasan laudiba thaudang asibo tagat papungdo ki ngasi Bengaluru da pangthokiba nimas lengkhat kiba sahi yangkai mapung phakpi golden jubilee tharumda saru yaraduna Rashtrapati Murmu na hai mental health amasung neuroscience ki lamda nimasna malem pumbada mangjil thana chatli Rashtrapati hai Nimans Kuma Institute ke ana khuna este lairiba wakhalgi anaba lairiba miyosingbu kumna yengsinbiba amasung makhoigi matik sabalang pathap sing piba ngamle Rashtrapati hai Nimans na haudokiba telemana services na leibak asigi kachin kuad leibam phamsingda mental health care service ki khudongchaba phangan bedasu saungna mateng oiri tharmadu saru yakiba Kendrick Haksen Mate JP Nadana stroke patient sing lying ba suicide of sang Hanthan Bambasuni sa Saba Musing lying bada Nimas Loriba Taudan Kabasu Tagat Pafungto Ki Tripuragi Mukhemdi Dr. Manik San Haidi Maki Sarkana Siksag infrastructure Sakot Henbada in Meming Tambagaloina na Samasas Leba Angang Kudimak Magun Leba Siksa Pangana Honari Udaipur da Labour Ramesh English Medium Higher Secondary School Linkit ki bagi Platinum Jubilee Thorom da wangang laduna Mukhyamantri na hai Rise as ki siksa gi lam khudimak sakot henaba ma ki sarkar na hen memeng sangduna lakli Haujik sanabagi pau Naorem Victor dagi Numit mangani chathagadaba Rajya Thaki School Sports Meet ngasidagi Kuman Lampak Main Stadium da hokre Rajyagi Education Bivak na sinduna pangthokliba Sports Meet asi Education S ki Commissioner H Gyan Prakash na haudoki All Manipur Volleyball Association gi meeting makada Sekmaijing Khunau Youth Club na sinduna pangthokpa ahanba Rajya Thaki Junior Open Volleyball Tournament ki ngasi sanakiba match ta AMI Mayang Imphal na YTA Hiyang Lambu set ahum amada thoikre Lairenjam Public Ground da chathariba mapan suba MNCA Plate Tournament lisingani kunmari kunmanga gi ngasi sanakiba match amada KCDO Kongpal na RRCC Churachandpur bu run chamaga kuntra mari da thoikre Tournament asigi atoba match amada SU Sagolban na Thau Thangmaiban bu wicket ahum da thoikre Langthabal Public Ground da chathariba kunmathoi chuba Manipur Veteran Cricket Tournament lisingani kunmari kunmanga gi ngasi sanakiba match ta LCCC Lilong Chajing na Champ Khagempali bu wicket ani da thoikre Taruk suba SH Mani Sharma Memorial 3rd Division Football League ki ngasi sanakiba match sing da Kripsa Naorem Thong na
VYPA Khaziribu Panjal Ani Sinoda Thoikre Atopa match amada TSFA Topsify amasung USC Fayeng Panjal Ani Chanaduna draw chatkre Gorani Hauzik Arabida Maru Pau Amuhana Kendri Hani Home Secretary Oiramba Ajay Kumar Balangasi Manipur Rajapal and Wasak Lokre Mukhyamantri N Biren Hairi Hauzik Oiribe Pibam Asida Santi Prona Hona Minabagi Mahuta Biroti Dolna Rati Tono Honabi Wakalona Siamna Laibak Thibani Ayushman Bharat Digital Mission Haudokhra Bajo Rises ki Mayamna App asi khangba wat padagi sinabagi sangsa da kontrata ma oiri haina Haksen Mati Dr. Sapam Ranjan Singh Hairi Pradhan Mantri Narendra Modi nangasi New Delhi da Sakothrang project ya sanga kre kharana jatra hunkre amasung Rashtrapati Draupadi Murmu na neuroscience amasung mental health ki lamda nimasan lauriba thaudang bu thagat pa phongdokre pauloi jare